ꯁꯣꯝꯗ ꯆꯥꯛꯈꯨꯝꯗꯗꯤ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯅꯔꯦ꯫ ꯍꯦꯟꯁꯅꯥꯅ ꯁꯨꯡꯆꯪ ꯆꯪꯂꯛꯇꯕꯗꯨꯗ ꯁꯅꯥ ꯉꯥꯟꯕꯅ ꯃꯆꯥꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯅꯪꯕꯨ ꯁꯅꯥꯒ ꯊꯦꯡꯅꯔꯝꯗ꯭ꯔꯣ? ꯍꯧꯖꯤꯛꯐꯥꯎ ꯆꯪꯂꯛꯇꯦꯅꯦ, ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ? ꯅꯪ ꯀꯧꯔꯨꯒꯦ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯅꯤꯅꯦ꯫ ꯁꯥꯏꯌꯣꯟꯕ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ꯫ ꯆꯥꯛꯁꯦ ꯐꯖꯅ ꯑꯝꯇ ꯆꯥꯒꯦꯗꯧꯔꯒꯦ ꯄꯥꯕꯨꯡ꯫ ꯌꯥꯝ ꯅꯨꯡꯁꯤꯔꯒꯅ ꯊꯤꯔꯨꯔꯣ ꯅꯣꯏ ꯁꯅꯥꯗꯣ꯫ ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯉꯥꯎꯔꯤꯔ ꯐꯩꯔꯤꯔ? ꯌꯥꯔꯦ ꯌꯥꯔꯦ, ꯏꯄꯥ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏꯀꯣ꯫ ꯅꯪ ꯆꯥꯎ ꯆꯥꯎ ꯆꯥꯎ, ꯅꯪ ꯆꯥꯛꯇꯨ ꯆꯥꯎꯀꯣ꯫ ꯖꯨꯂꯤꯅ ꯄꯄꯥ ꯃꯆꯥ ꯀꯧ, ꯑꯩ ꯆꯥꯛ ꯏꯟꯕꯤꯗꯣꯏꯅꯤ ꯃꯆꯥꯅ꯫ ꯄꯄꯥ ꯏꯟꯒꯦ ꯂꯥꯎꯁꯦ꯫ ꯇꯜꯂꯦ, ꯃꯆꯥꯅ ꯏꯟꯗꯣꯏꯅꯤ꯫ ꯊꯣꯏ, ꯅꯪ ꯄꯄꯥ ꯁꯥꯎꯔꯛꯎꯔꯣ? ꯅꯤꯡꯉꯥꯏ ꯁꯨꯛ ꯌꯥꯝ ꯀꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ? ꯐꯨꯙꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯍꯧꯖꯤꯛ? ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯋꯥꯡꯅ ꯍꯥꯏꯔꯛꯄꯅꯤ ꯅꯣꯡꯃꯇ ꯃꯤꯠꯅ ꯀꯟꯅ ꯐꯥꯎꯕ ꯌꯦꯡꯗꯕꯅꯤ ꯁꯥꯏꯌꯣꯟꯕ ꯃꯆꯥꯁꯤꯗ꯫ ꯖꯨꯂꯤꯁꯨ ꯃꯄꯥꯒꯤ ꯅꯍꯥꯟ ꯃꯈꯩ ꯎꯗꯕ ꯃꯑꯣꯡ ꯑꯃ ꯉꯁꯤ ꯎꯠꯂꯛꯄꯁꯤꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯦꯔꯤ ꯄꯦꯔꯤ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯁꯅꯥ ꯉꯥꯟꯕꯗꯤ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯆꯥꯗ ꯄꯩꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯅꯨꯡꯁꯤꯠ ꯑꯃꯨꯛ ꯀꯪꯂꯛꯂꯒꯦ? ꯅꯪꯅ ꯀꯔꯤꯁꯨ ꯍꯥꯏꯖꯗꯕ ꯑꯉꯥꯡꯁꯤꯗ ꯈꯣꯟꯒ ꯀꯜꯂꯤꯕꯗꯨꯕꯣ ꯍꯥ? ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯃꯇꯧꯁꯦ? ꯃꯁꯥꯗ ꯆꯥꯛ ꯏꯜꯍꯟꯒꯦ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯁꯥꯎꯔꯤꯕꯗꯨꯕꯨ ꯅꯪꯉꯣꯟꯗ ꯆꯤꯛꯄ꯭ꯔꯥ ꯏꯕꯤ? ꯂꯝ ꯍꯦꯜꯂꯗꯤ ꯈꯔꯁꯨ ꯉꯥꯡꯕ ꯇꯥꯔꯦ꯫ ꯑꯉꯥꯡꯅꯦ ꯑꯉꯥꯡꯅꯦ ꯍꯥꯏꯗꯅ ꯅꯥꯎ ꯁꯨꯝ ꯆꯥꯎꯈꯤꯗꯣꯔꯦ꯫ ꯑꯉꯥꯡ ꯄꯨꯕ ꯂꯥꯏꯔꯤ, ꯅꯪ ꯑꯣꯏꯅꯅꯦ ꯂꯤꯆꯩ ꯄꯥꯏꯔꯛꯄ ꯁꯣꯏꯔꯣꯏ ꯉꯁꯤ꯫ ꯊꯥꯏꯅꯒꯤ ꯃꯤꯍꯨꯜꯗꯣ ꯂꯥꯛꯄ ꯇꯥꯔꯦ꯫ ꯑꯗꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯍꯦꯟꯁꯅꯥ ꯇꯞꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯐꯝꯊꯔꯛꯏ ꯁꯅꯥ ꯉꯥꯟꯕꯅ꯫ ꯀꯔꯥꯏꯗ ꯑꯃꯨꯛ ꯂꯩꯔꯨꯔꯒꯦ ꯅꯪꯕꯨ? ꯆꯥꯛꯁꯦ ꯄꯨꯟꯅ ꯆꯥꯔꯗꯤ ꯐꯩꯗꯅ꯫ ꯌꯨꯝꯗꯒꯤ ꯐꯣꯟ ꯂꯥꯛꯇꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯨꯕꯅꯤ ꯄꯥꯕꯨꯡ꯫ ꯐꯔꯦ ꯐꯔꯦ, ꯊꯣꯏꯗꯣ ꯅꯪꯒ ꯆꯥꯅꯤ ꯍꯥꯏꯗꯅ ꯉꯥꯏꯔꯤꯕꯅꯤ, ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯣ꯫ ꯃꯈꯨꯠ ꯌꯦꯠꯇꯨꯗꯅꯤ ꯁꯣꯛꯂꯤꯕꯗꯨꯁꯨ, ꯆꯩꯅꯥꯗꯤ ꯐꯥꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯈꯪꯖꯤꯟꯗꯨꯅ ꯃꯈꯨꯠꯇꯨ ꯍꯥꯝꯂꯛꯏ꯫ ꯊꯣꯏ ꯂꯥꯛꯑꯣ꯫ ꯖꯨꯂꯤ ꯃꯄꯥꯗ ꯇꯥꯇꯨ ꯇꯥꯇꯨ ꯌꯦꯡꯂꯝꯂꯒ ꯍꯦꯟꯁꯅꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯐꯝꯈ꯭ꯔꯦ꯫ ꯆꯥꯛꯇꯨ ꯇꯣꯠꯂꯒ ꯆꯥꯛꯈꯣꯝ ꯑꯃ ꯇꯥꯅꯕ ꯇꯧꯕꯗꯨꯗ ꯑꯁꯣꯛꯄꯗꯨ ꯅꯥꯔꯗꯨꯅ ꯁꯨꯛꯇꯣꯛꯏ꯫ ꯍꯩ, ꯅꯈꯨꯠꯇꯨꯗꯤ ꯀꯩꯗꯧꯔꯦ? ꯁꯅꯥ ꯉꯥꯟꯕꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯐꯠ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯁꯥꯏꯌꯣꯟꯕꯁꯨ ꯃꯤꯠꯌꯦꯡ ꯐꯠ ꯊꯝꯂꯛꯏ꯫ ꯍꯦꯟꯁꯅꯥ ꯃꯈꯨꯠꯇꯨ ꯃꯈꯥꯗ ꯐꯠ ꯊꯥꯡꯊꯈ꯭ꯔꯒ ꯂꯠꯂꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯄꯥꯕꯨꯡ꯫ ꯁꯣꯛꯄ ꯃꯥꯜꯂꯤꯅꯦ ꯉꯛꯁꯪ ꯉꯥꯡꯂꯤꯕꯗꯣ꯫ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯌꯥꯅꯤ, ꯄꯥꯕꯨꯡ ꯍꯣꯏ ꯆꯥꯊꯣꯛꯄꯤꯔꯣ꯫ ꯁꯅꯥ ꯉꯥꯟꯕ ꯋꯥꯈꯜꯗꯨ ꯏꯁꯤꯡ ꯁꯤꯡꯅꯅ ꯋꯥꯗꯤ ꯃꯈꯥ ꯇꯥꯗꯅ ꯆꯥꯛꯇꯨ ꯆꯥꯈ꯭ꯔꯦ꯫ ꯁꯥꯏꯌꯣꯟꯕꯁꯨ ꯆꯃꯝꯅꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯐꯂꯞ ꯐꯂꯞ ꯌꯦꯡꯂꯛꯏ, ꯋꯥꯗꯤ ꯉꯥꯡꯅꯗꯦ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯅꯔꯒ ꯄꯣꯊꯥꯅꯕ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯁꯥꯏꯌꯣꯟꯕ ꯐꯅ ꯊꯦꯡꯂꯕꯗꯨ ꯐꯥꯎꯕ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯍꯟꯗꯛ ꯃꯔꯛ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯅ ꯇꯠꯇꯅ ꯁꯨꯝ ꯀꯥꯏꯍꯧꯕꯗꯧꯅ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯃꯁꯥꯗꯨ ꯏꯔꯩ ꯂꯩꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯐꯝꯂꯒ ꯂꯩ꯫ ꯑꯩꯁꯤꯕꯨ ꯇꯁꯦꯡꯅ ꯉꯥꯎꯔꯕ ꯖꯥꯠꯂꯥ? ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯀꯩꯅꯣ ꯑꯩꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ? ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯏꯍꯨꯜ ꯑꯁꯤꯅ ꯑꯩꯕꯨ ꯂꯛꯅꯕꯒꯨꯝ ꯇꯧꯔꯤꯕ? ꯋꯥꯈꯜ ꯂꯩꯇꯥꯗꯕꯗꯨꯗꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯋꯥꯈꯜꯗ ꯁꯨꯝ ꯈꯟꯖꯤꯜꯂꯛꯄꯗ ꯅꯨꯄꯤꯗꯨꯅ ꯀꯧꯕ ꯂꯥꯛꯄꯒꯤ ꯃꯃꯤꯗꯨ ꯑꯃꯨꯛ ꯎꯔꯛꯏ꯫ ꯃꯥꯅ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯄꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗ꯭ꯔꯕꯁꯨ ꯑꯌꯣ ꯍꯥꯏꯈꯤꯕꯗꯨꯗꯤ ꯇꯥꯈꯤꯕꯅꯤ꯫ ꯃꯥꯅ ꯁꯥꯎꯅꯤꯡꯕꯗꯨꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ꯫ ꯉꯁꯥꯏ ꯆꯥꯛ ꯆꯥꯕꯗꯨꯁꯨ ꯅꯨꯄꯤꯗꯨꯅ ꯁꯨꯒꯠ ꯁꯨꯒꯠꯇꯨꯅ ꯑꯃꯨꯛ ꯆꯞ ꯆꯞ ꯂꯦꯞꯄꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯑꯉꯥꯎ ꯃꯤꯍꯨꯜ ꯑꯃ ꯂꯥꯛꯇꯨꯅ ꯑꯍꯤꯡꯅꯤꯒ ꯈꯪꯗꯈꯩ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯍꯦꯟꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯊꯣꯡꯗꯨꯗꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯂꯣꯜꯂꯤꯕꯅꯤ꯫ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯊꯧꯅꯥ ꯐꯅ ꯂꯥꯛꯈꯤꯕꯗꯨ ꯃꯅꯥꯛ ꯌꯧꯔꯕ ꯑꯁꯤꯗꯗꯤ ꯎꯍꯩ ꯑꯃ ꯆꯤꯝꯕꯥꯜꯗꯨꯗꯒꯤ ꯊꯣꯛꯄ ꯉꯝꯗꯅ ꯆꯞ ꯂꯦꯞꯄꯛꯏ꯫ ꯑꯍꯤꯡꯅꯤ ꯍꯥꯏꯕꯗꯨ ꯈꯟꯖꯤꯜꯂꯛꯄꯗ ꯃꯥꯅ ꯇꯧꯔꯤꯁꯤ ꯁꯣꯏꯔꯦ ꯈꯜꯂꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯈꯣꯡꯀꯥꯞ ꯈꯔ ꯍꯦꯛ ꯊꯥꯡꯕ ꯍꯧꯕꯒ ꯏꯊꯥ ꯊꯥꯖꯗꯅ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯔꯛꯏ꯫ ꯍꯦꯟꯁꯅꯥ ꯅꯨꯄꯥꯁꯤꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯁꯤꯗ ꯏꯈꯪ ꯈꯪꯅ ꯌꯦꯡꯂꯛꯏ꯫ ꯁꯥꯏꯌꯣꯟꯕꯁꯨ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯆꯠꯈꯤꯕꯁꯨ ꯇꯧꯗ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯂꯩ꯫ ꯇꯨꯃꯤꯟ ꯂꯩꯕꯗꯨ ꯅꯨꯄꯤꯁꯤꯅ ꯆꯤꯡꯅꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯊꯣꯏ ꯂꯩꯕ꯭ꯔꯣ? ꯑꯧ ꯂꯩꯌꯦ, ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯪꯅ ꯀꯥꯏꯗ ꯆꯠꯀꯗꯧꯔꯤꯕ ꯑꯍꯤꯡꯁꯤꯗ?
Haida wana haida, haroida wana hek haibani, nupasina tauribasi. Hensnasu chumdring kumlai. Chakumda singkalugi tawbani. Kadagi thakpadi yadro. Roomdadi filter su leitana kadaidagi thakdoino. Sayon makumpham khangdraduna. Adoisu nasin bandro leide kotin harakpa yadro. Extra ama leibani madu tham. Wai wangna loisi. Hoi. Hensnadi gyan mena mi ita tadana ni kumlibado. Ahing nung yaisida migi thongzil pana sida leplamlaga angawbadona sauri panghaida hanjilakpasida masu ngawgadawri. Sayon basu wang makha tapam khangdraduna. Angangdo bazan tumino. Tumthakrabanina amu hongdokdurubadi ningai toge hairani. Hensna khumdi tabadamak tasili sayon basu makha tari. Yare tumnabdaw. Hairaga nupidugi asopa mukhutuda hafe yenglamlaga prabhap chatkri. Hensna nupadun hek chatkibaga thonga to makul thokna thingzillaga mathanta murum isau sauningna soli. Ngawbra haibanida. Ainunga sida mi thongzil sida tupi leplamlaga managa chumga sadan isingkamda thaoida ai ngawri phairi amukna gyam taba maliba aduga makokami chaine kusisu manasu hanba isau jai langkai mapoksimagi mahagaydi chupchani chanaroi ko sona pam kakatuna tumkri somda nupadasu ka manungda prabhap changnatlaga pamungda ngek pamtharaga makhwang metuna mathanta soli haido wan haide ina mrolama kainum khalamani era khamin kanjauda muwasu lawdu kari kanadabada asumna namisisu haukhiduna mathangi numit amuk yaurakle. Hensnasu magi thabak chatnaba loisili lipstick kana sanglingai tanja tudani kon ama lakpado unknown number ga oibududa ahanbaduda su paidri hanjin sum tawsilakpaduda mamai khangsuksukna koldu paikhatlaga makon iyak-yakna lausili. Hello, yam emergency oiraba hanjin paidra khangadi tokpa yadro. Haidokribuduga phondagi iremlemna noktuna khumlei. Hais kaino ayu anganbasida maidane lamisibo call tawba iwoina khondi zar tawtui zalo. Hensna ik a tawduna lei khonjilsi takrabagumna su tawi. Mana wangang na hotnaringai asomdagi muk hairei. Sakhana taklagi natradi isupsop na matari. Ay wanglen number budi nongonda yab lawraga lawkhibani ko lana khanbino. Oh aidi kana oiroi khaluri. Kaidawramino thabuk sakadaba utai leibro. Ha aw lei. Harini dudi ado aidi number se na lawzaba numitudagi adum save tawsili. Somsu tawbidu natro. Hoi tawzagi yani. Wanglen khajik noktuna. Tawzagi yani haisini. Pare adudi aishu thamage nangsu thabak sakani haibanina. Horen cafe to oina ngek haidorage. Coffee amumtang thakminasi. Nungtigi sisu aigi oiba daily routine da ithau moina hapchingkibasu yare. Thameko bye. Hoi. Koldu kakre hensna mathangda khali. Sinamu karim yengnu changna kadoribasina. Kaishu phattaba midi madese. Mingsu seran toran haisingkibadu. Aidi sirida. Dress solution mumloi loiraga tumdur leibu zuli bahudui. Thoi. Si. Thoi tabro. Thoi se. Mitsingomi masa thapak chatoreba. Se. Mitsingu se. Tumbadu kuimale. Hagalu se. Anga tungkigiba. Ai tungninge. Oh, masa satlage ko dudi nanga thatlehuro ko. Juli taha puk hagalai. Talle. Adum leyo. Ay mathanda lehubado ay talle. Ubugana laiminaramuse masa kuina leiroi. Talle. Kuiroi haraga kui. Suhan lakte. Ado macha ay sunya school chatninge. Si ningai tawdabi leiramuko papadane masa hairamgeba nang school chatlalona. Thoi yahau thengmuliko. Konjel duda anidu pulap yengthorai. Thongjin pana lepni sayon basu hensnada haifet yenglamlaga masa tamon singdun hairei. Lau brush tawtuklaga
breakfast ꯆꯥꯊꯣꯛꯅꯕ. ꯍꯣꯏ. ꯖꯨꯂꯤ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯒ ꯁꯥꯌꯣꯟꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯤ. ꯖꯨꯂꯤ ꯍꯦꯟꯁꯅꯥꯗ ꯌꯦꯡꯉꯛꯇꯨꯅ, ꯃꯆꯥ, ꯕꯕꯥꯏ, ꯍꯣꯔꯦꯟ ꯉꯟꯅ ꯍꯜꯂꯛꯎꯀꯣ. ꯑꯩꯒꯤ ꯑꯆꯥꯄꯣꯠꯁꯨ ꯂꯩꯔꯛꯄ ꯀꯥꯎꯅꯤ. ꯂꯩꯔꯛꯀꯦ. ꯆꯠꯂꯣ, ꯄꯨꯄꯨꯒꯤ ꯅꯥꯛꯇ ꯂꯩꯔꯝꯃꯣ. ꯃꯄꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯖꯨꯂꯤꯁꯨ ꯆꯦꯟꯊꯣꯛꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯑꯅꯤꯗꯨ ꯈꯛꯇ ꯉꯥꯏꯍꯧꯔꯦ. ꯍꯦꯟꯁꯅꯥꯁꯨ ꯐꯃꯨꯡꯗꯒꯤ ꯁꯥꯏꯠ ꯕꯦꯒꯇꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯊꯣꯔꯛꯏ. ꯅꯨꯄꯥꯗꯨꯗꯒꯤ ꯈꯣꯡꯀꯥꯎ ꯈꯔ ꯍꯦꯟꯒꯠꯂꯛꯄꯒ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯔꯦꯟ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯀꯗꯕꯅꯤ. ꯄꯥꯕꯨꯡꯁꯨ ꯆꯠꯂꯅꯤ. ꯅꯊꯟꯗ ꯂꯩꯍꯧꯕ ꯇꯜꯂꯒꯗꯤ ꯌꯥꯎꯔꯨꯁꯤ. ꯍꯦꯟꯁꯅꯥꯁꯨ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ, ꯌꯥꯅꯤꯗ. ꯁꯔꯣꯏ ꯆꯠꯄꯤꯔꯨ. ꯑꯩ ꯊꯟꯗ ꯁꯨꯝ ꯂꯩꯖꯍꯧꯒꯦ. ꯑꯣꯀꯦ. ꯍꯦꯟꯁꯅꯥ ꯃꯈꯥ ꯇꯥꯕ ꯋꯥ ꯑꯃꯃꯨꯛ ꯇꯥꯔꯨꯗ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ. ꯁꯥꯌꯣꯟꯕꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯅꯨꯄꯤꯗꯨꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯛꯏ. ꯁꯣꯝꯗ ꯍꯦꯟꯁꯅꯥꯁꯨ ꯒꯦꯠ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯒꯥꯔꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ. ꯇꯥꯟꯖꯥꯗꯨꯗ ꯃꯧ ꯅꯍꯥ ꯑꯅꯤꯁꯨ ꯃꯐꯤ ꯃꯔꯣꯟ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯍꯦꯛ ꯂꯥꯛꯏ. ꯍꯦꯟꯁꯅꯥꯕꯨ ꯍꯦꯛ ꯎꯕꯒ ꯑꯃꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣꯅꯦ, ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯂꯤꯕꯁꯤꯕꯨ ꯃꯥ ꯁꯅꯥꯉꯥꯟꯕ ꯍꯣꯏꯗ ꯂꯩꯕꯗꯣ ꯃꯥꯜꯂꯤꯗ. ꯅꯨꯡꯇꯤꯒꯤ ꯊꯣꯔꯛꯄ ꯎꯏ. ꯑꯃꯅ ꯑꯃꯨꯛ ꯀꯨꯝꯂꯛꯏ, ꯍꯣꯏꯅꯦ, ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯊꯦꯡꯅꯩꯌꯦ. ꯃꯔꯤ ꯃꯇꯥ ꯑꯣꯏꯕꯒꯤ ꯁꯨꯝ ꯂꯩꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ. ꯋꯥꯔꯤ ꯈꯪꯗꯅ ꯆꯤꯟꯍꯥꯟ ꯌꯥꯎꯔꯨꯈꯤꯒꯨꯝꯁꯤ. ꯑꯗꯨꯕꯨꯗꯤ ꯁꯨꯝꯕ, ꯑꯗ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯤꯇꯣꯞ ꯑꯃꯠꯇ ꯂꯩꯕ ꯎꯗ꯭ꯔꯒ ꯍꯟꯗꯛ ꯁꯨꯝ ꯎꯕꯁꯤꯗ ꯍꯥꯏꯕꯅꯤꯗ. ꯃꯆꯥꯅꯨꯄꯥ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯄꯥꯈꯪ ꯑꯃꯁꯨ ꯂꯩꯁꯤꯜꯂꯤ. ꯚꯥꯞ ꯑꯃ ꯁꯨꯝ ꯇꯧꯔꯛꯏꯕ. ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯀꯣꯛꯅꯅꯕ ꯆꯪꯁꯤꯜꯂꯒ ꯍꯪꯂꯨꯁꯤ ꯍꯥꯏꯕ꯭ꯔꯣ? ꯍꯣꯏꯅꯦ, ꯃꯗꯨꯅ ꯐꯔꯅꯤ. ꯋꯥꯈꯜ ꯐꯔꯒ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯗꯨꯅꯤ ꯉꯥꯡꯅꯔꯤꯕꯗꯣ. ꯃꯊꯧ ꯑꯃ ꯂꯩꯇꯕꯒꯨꯝꯅ ꯃꯤꯒꯤ ꯋꯥꯗ ꯀꯣꯛ ꯊꯥꯗꯕꯤꯔꯒ ꯂꯩꯔꯤ. ꯑꯅꯤꯗꯨꯅ ꯍꯥꯏꯅꯔꯤꯕꯁꯤꯡꯗꯨ ꯍꯦꯟꯁꯅꯥꯁꯨ ꯋꯥꯎꯔꯤ ꯇꯥꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯥ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ. ꯃꯧ ꯑꯅꯤꯗꯨꯁꯨ ꯍꯦꯟꯁꯅꯥꯒꯤ ꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯍꯪꯖꯤꯜꯂꯤ, ꯏꯕꯦꯝꯃꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕ꯭ꯔꯣ? ꯅꯍꯥꯟꯈꯩꯁꯨ ꯎꯗꯦ. ꯑꯗꯨꯒꯤ ꯍꯪꯉꯤꯅꯦ, ꯋꯥꯈꯜ ꯍꯦꯟꯅ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ. ꯍꯣꯏ, ꯌꯨꯝꯁꯤꯗꯒꯤꯅꯤ, ꯀꯩꯁꯨ ꯈꯟꯗꯦꯗ. ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ? ꯀꯔꯤ ꯊꯕꯛꯀꯤ ꯂꯩꯔꯤꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯃꯍꯥ-ꯃꯁꯤꯡꯅꯤ ꯄꯥꯕꯨꯡꯗꯣ. ꯑꯩ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯁꯤꯗ ꯃꯇꯝ ꯈꯔꯒꯤ ꯂꯩꯖꯕꯅꯤ. ꯑꯣ. ꯋꯥꯗꯨ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯒꯥꯔꯤꯁꯨ ꯂꯥꯛꯂꯦ. ꯍꯦꯟꯁꯅꯥ ꯐꯔꯦ ꯈꯜꯂꯗꯨꯅ ꯊꯨꯅ ꯀꯥꯈꯠꯂꯒ ꯆꯠꯈ꯭ꯔꯦ. ꯃꯧ ꯑꯅꯤꯗꯨꯁꯨ ꯃꯣꯏꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ. ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3ꯒ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ ꯍꯦꯟꯁꯅꯥ ꯀꯦꯐꯦꯗ ꯂꯩꯔꯤ. ꯋꯥꯁꯔꯨꯝ ꯆꯪꯂꯨꯔꯒ ꯃꯈꯨꯠ ꯃꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯊꯣꯔꯛꯄꯅꯤ. ꯋꯥꯡꯂꯦꯟꯒꯤ ꯅꯝꯕꯔꯗꯨ ꯁꯦꯞꯇꯤ ꯇꯧꯈ꯭ꯔꯦ. ꯐꯣꯟ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯂꯤꯕꯗꯨ ꯌꯦꯡꯂꯛꯏ. ꯑꯩ ꯂꯥꯛꯕꯅꯤꯀꯣ. ꯀꯣꯐꯤ ꯀꯔꯤ ꯀꯔꯥ ꯔꯦꯗꯤꯗ ꯊꯅꯝꯃꯨ. ꯍꯦꯟꯁꯅꯥ ꯃꯈꯥ ꯇꯥꯕꯗꯤ ꯌꯦꯡꯂꯨꯗ꯭ꯔꯦ. ꯐꯣꯟꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ. ꯀꯁꯇꯃꯔ ꯈꯔ ꯂꯥꯛꯂꯤꯕꯗꯨꯒꯤ ꯁꯥꯔꯚꯤꯁ ꯇꯧꯅꯕ ꯍꯣꯠꯅꯈ꯭ꯔꯦ. ꯑꯣꯔꯗꯔ ꯈꯔ ꯂꯧꯕ ꯂꯣꯏꯔꯒ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯀꯥꯆꯤꯜ ꯑꯣꯏꯔꯞꯅ ꯅꯨꯄꯥ ꯑꯃꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨ ꯍꯦꯛ ꯎꯔꯨꯔꯦ. ꯅꯨꯄꯤꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯕꯤꯂꯥꯅꯤ. ꯃꯥꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥꯗꯨꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯗꯨꯅꯤ. ꯍꯦꯟꯁꯅꯥ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯕꯤꯂꯥꯅ ꯉꯁꯤ ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯔꯕꯁꯤꯗ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ. ꯐꯨꯟꯒꯠꯂꯛꯂꯤꯕ ꯃꯁꯥꯗꯨ ꯈꯨꯗꯨꯝꯆꯦꯅ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯏ. ꯄꯦꯟꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯁꯥꯡꯅ ꯌꯦꯡꯂꯛꯏ. ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯛꯏ. ꯏꯃꯥꯁꯨ ꯅꯪꯅ ꯀꯥꯏꯅꯍꯟꯕꯅꯤ. ꯑꯩꯒꯤ ꯏꯄꯥꯕꯨꯁꯨ ꯅꯪꯅ ꯁꯦꯠꯇꯨꯅ ꯃꯨꯟꯕꯤꯈꯤꯕꯅꯤ. ꯏꯆꯤꯜ ꯏꯄꯥꯕꯨꯁꯨ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯠꯅ ꯀꯥꯏꯅꯍꯟꯗꯨꯅ ꯂꯩꯍꯟꯕ. ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯅꯣꯛꯇꯨꯅ ꯂꯩꯔꯤ. ꯏꯆꯤꯜ ꯏꯄꯥꯅ ꯃꯤꯒꯤ ꯌꯨꯝꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯕ. ꯉꯝꯂꯣꯏ, ꯑꯩ ꯉꯝꯂꯣꯏ. ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯕꯨ ꯉꯥꯛꯄꯤꯕꯗꯤ ꯑꯩ ꯁꯨꯛꯉꯝ ꯉꯝꯂꯣꯏ. ꯍꯜꯂꯣ, ꯀꯩ ꯋꯥꯈꯜ ꯈꯜꯂꯤꯅꯣ? ꯈꯣꯟꯖꯦꯜꯗꯨꯗ ꯄꯥꯈꯜ ꯑꯃꯗ ꯂꯩꯔꯝꯕꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯤꯠꯂꯨꯗ ꯂꯩꯔꯤꯕ ꯄꯤ ꯈꯔꯗꯨ ꯃꯈꯨꯠꯇꯨꯅ ꯊꯨꯅ ꯐꯠ ꯅꯥꯟꯊꯣꯛꯂꯒ ꯑꯣꯟꯊꯣꯔꯛꯏ. ꯋꯥꯡꯂꯦꯟ ꯁꯛꯐꯝ ꯈꯖꯤꯛ ꯍꯟꯖꯤꯟꯅ ꯌꯦꯡꯂꯛꯏ ꯅꯨꯄꯤꯁꯤꯒꯤ ꯃꯥꯏꯊꯣꯡ ꯇꯝꯅ. ꯀꯩꯗꯧꯔꯦ? ꯃꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯀꯞꯄꯨꯏꯔꯣ? ꯍꯦꯟꯁꯅꯥ ꯃꯀꯣꯛꯇꯨ ꯐꯠ ꯍꯥꯏꯔꯒ, ꯀꯩꯁꯨ ꯇꯧꯗꯦꯗ. ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯋꯥꯔꯨꯕꯒꯤ ꯆꯣꯛꯊꯔꯛꯄ. ꯀꯩ ꯀꯞꯇꯣꯏꯅꯣ? ꯀꯞꯇꯦ. ꯀꯣꯐꯤꯗꯤ ꯀꯗꯥꯏ? ꯑꯩ ꯄꯨꯔꯛꯂꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯨ.
โอเควางเลนซุปห้องครีเฮนส์นาสุกาแฟกับอมปูรกทุเรเทเบิลดูตับนัดทำเองกับอมขักตะปุถุรักประสิทธิ์วางเลนนายเรอันนี้สุดระบุนังยีดียานี่แต่ดาดุมทักปิวไอ้ที่ทักนิ่งดีอโดวาริงักษาบยาดุนัดรอไอ้ทับว่าตัวลอยจีนุภาสินะพัดทัดละกะอดูกีดีแต่เลยสินะต้องรู้สึกนังสวาร์ให้ได้เนี่ยกูท้าบอยนะพามุสิManager Sarnam. Okay, I understand. But I am the owner of this place. I know everybody lawyer yarban the draw. Hence nasu makam darutri. Nupa sika mayuk na napamlai. Matuto wang lenso nokfet tawri. Nokpatan hinarasi laikri kazay anigi dimple duna. Hence na kari haigani kangda duna mamayda tasilakliba masay krado makutuna na yepsili. Wang lenso makot anido punsinaraga yamunna nupiste yinglay. Dubai dadi karugan changduiba. Waris de hens na wanglena fat yingkhalay. Matindu kut amutang yotharaga lali kumlay. Khangdi madam liptri. Oh, Dubai se laybu nungay bra. Nungay kunungay amani. Aiso trip ama Dubai de sakadabani adugin hangisi. Nangi matam na yaragadi punna dum sakhiba yaidunako. Hoi yai ado kai wari sakidoino. Wanglen amuka noklaga kai wari sakidoino aisini. Haiba yaba hangba yaba wang maya ma leita. Yaba yam laikrazani. Ado dada se kai thabak tawge sum hangbani ko. Wanglen na pat atum kumlai. Kari ge tarung wangi. Madudi aina kamay khangdoino kem tawdida khara sa khara thak ingangawna leirida hence na mabukta khali makok sakpa kinam tawini siso khallaga mamittuna thongjilomde hek yenglubani adu khangpre khangna phamlam du phuk hawgali matawduda kari tawrobuno khan wanglensu maikeidomde yenglai sayon masum leplambadagi khongtang tapna thangduna anidugi maikeidomna sangsilai